Lamdam asigi ama tangai puksak lambi ama oriba National Highway number 37 Imphal Jiri lambi paringda ngak seliba security force singna lambi paring ase seliba gari singdagi text laure heba fam ase miyam na ngangnar labasu aseng khudam changdam sing mayek senglakni ngarang thil pung amaga makhairom ta matamda lambi paring asida Jiri bamdagi Imphal tamna tholakhiba gari ama registration number AS269547 gi driver Sen piu yadi habi matangda police na fu sai khibagi thodok adugi matangda Silchar Trucks Drivers Association amasung All Jiribam Road Drivers Union na Khongjang Changsinkhre na ngasidagi gari chenma lepagi Khongjang Changsinkhre hauji Jiribam gi area da Khongjang aduna maram oraga manpuba Imphal tholakadaba gari chamaga yankhai rom pannu leikhre hairi hidamosi matangda maire na basingdagi phangwa pawgi matung inade Jiribam dagi Imphal tama lakadaba Upper Lal Pali dagi driver Joylan Hussein apopo lekhidaba Abdul Haq ngarang mahaki gari number AS269547 da Imphal tamalakna bhodabda kaimai check post leiba police person sing gari adu khamag loena mangondagi sel lawna bhona ki hairi maduga ngahak driver aduga police person sing aduga awai khum tawnabadagi police person sing aduna driver adu phusabi thabak chathigibne hairi hairi bothong usi mayokta ngasi Khongjang adu Changsinkhre haina pausna hairi mayam da haining ise yangu ekhoi Guwahati dagi Kolkata dagi Silchar dagi Fulortol Jiribam dagi na chingba driver Manipur da yamba chang Manipur da chang base khuding mak yang loina mak ki khudong chaba launaraga so adai khudong chaba phangnadraga so mai angam bagi paisa gi mathak tadum cherim haktani ani subana ekhoi driver ichinaw mayam se Manipur lambi sida kayam wai wade kayam nungai te ekhoi su khangi ekhoi su driver ni adu kai maida ekhoi gi driver ama lal pani gi oiba driver ama furakna kai mai gi police na furak pai base ekhoi ju khitang nungai te da sengnamak adu lal pani ta gi nate se Silchar ta gi nate Dimapur gi nate Manipur gi te wa nate driver haisa amatani motor vehicle gi driver haisa driver hade amatani unit ama gi driver ama furak pai base driver puna phubaga cha mana khare aduna police ki kaino ekhoi entry to fam tawdo tawri pi fam thokpa piri yankhai khangde chama khangde chani khangde changma khangde mai gi gate ki matung inna tofam chaba do ekhoi piri ekhoi Manipur yaure khali toroga halak padaso khali gari su entry tawri khali gari entry to bhai base all over India da kaida su phangade only for Manipur khakta tani adorega se ekhoi yana bagi matung inna ekhoi chatli kari kana ekhoi chinaw nghaktani kasunatena aduraga matungda kaimaida nahanda ekharangi driver am furak pase kaimaida chahi amani de entry su tawde tawda binina driver khangdaba mi se khanghal batai load gari la pakanda ekhoi noi halak pakanda entry taw khali gari ekhoi check tawgani haina information tum pi mathauta pi da banina driver de kaina matam khuding ma entry tawda bin ma 1000 lakh re 1000 lakh bada ho ena police na koba mari kiba khangba kaina lepaga sar ke dorage hamka entry tawkanda driver da fuiyena sumena paula padege driver gi asoga panse sioroge khone x-ray ama tawraga yengbuka report pudi phangdri to ekhoina nungai tabadi sini driver ichina puna makna dabi tawrise objection on tawrise hanje khuding makta driver phui base karigena driver phu bani na ekhoi mani Jiribam da ekhoi gari chango ena driver mayam starting thadokre